खुरुमजरी gas की problem habdi hakchang da nungsit chenba nungsit chelizi maram sidi mayama laikre ado nungsit tuna maram oraga matam khudi makta kugi pukki area se adum thallaga kangkhalaga yam tight oina leiba nungsit tuna maram oraga kaibung ka ta pukche thingba lengba naba toba sida natana kugi kok chikpa oning lawba dongai te thagipa sigi problem sing asi fahanbada mateng pangba habdi nungsit se koi release tawda mateng pangba yoga asan amadi losing exercise khara tawminasi hariba practice sing asi puk hangai da tawbiu habdi ayungata puk hangai da natragana nungdang wairam nungdang gi chak cha jingai gi mama se tawbiya natragana nungthil talakta tawgi haragana ayuki chak charo matung pung ahum natraga mari gi gap thamaga any yoga practice tawbiya ahanba practice asidi knee bending habdi lingam phamba smile lepam badagi khong ani gi marakta lengjum ama dagina ama phawgi arapa se si thambiro kusi smaina interlock tobiro kusa jing smaina lock toro matungda tapna smaina ningam phambirani aduga amu hogala ani phammani amu hogala ani adu kana kuma khara khu amadi khwang naragadi sigi practice se tobiganu ko losing practice si normal breathing da tomina si 1 2 3 4 5 sumaina round manga tara trauma kun tawaba matungda ko iroi da sumaina maintain tawbiba ko ninga sumaina phamaba aduga khusina yari ke sumaina sigi khuani je sumaina phaktopiba aduga namaskar mudra yangle kitang tingda phambiro aduga se second manga tara trauma kun phambiu normal breathing da 1 2 3 4 5 6 7 8 9 10 relax mathangi practice asidi vajrasana vajrasana gi damakta khong ani ji smaina punna thambirani ko khutsi haksangi saita yanglen tingna phambirani ihan bada khong na masmaina theksin birani khudagi aduga khong ama jing smaina theksin bigadaba tunglomda khong bi ani si samjin han biro sigi khuning ji smaina phaktok biro aduga khuning gi marak sida ning ji smaina thambigadaba manglomdana khu ani ji smaina puna thambirani khubak sina khugi madada smaina thambirani yangle tingna smaina phambigadaba sigi asana si chak hek topa matungda ko maximum da minute manga natraga tara phambiyu tawbadabu kanagumba khoigi khu yamna naba natraga khoi khongjeng di yam naragadi sigi position sida phambiganu mathangi practice asidi tiger pose da stretching practice ama tawgani sumaina khubak khu amadi khongdon gi mateng lawga sumaina lepani khubak si lengjum gi hek makha da sumaina thambirani ko aduga khubak ani gi marak khu ani gi amdi khong ani gi ahum sigi marak si lengjum ama dagina ama phawbi araba je thambigada aduga tapna khutsi mang na sumaina kitang ukhapirani sore sang na honjin biro sor hondo ko matanda tapna hakchang ni mang na sumaina uthabirani ko yagadi khutsi kitang mathalom stretch tawni aduga ngamagadi khada se laibak sumaina thengdaba se maintain tawsi 1 2 3 4 5 6 7 8 9 10 sor honjilba matamda tapna mathak amuga tawsi sor honjilasi hondokpa matamda tapna makharomda smaina lakpirani khutsi lebakta thengani ngamagadi khadangji smaina lebak khada thengaga maintain tawiro normal breathing the second manga tara trauma kun isagi ngamjabi changda 1 2 3 4 5 6 7 8 9 10 sor honjiba matamda tapna center smaina round ani ahum mari manga phawa tawbe ado sigi practice si ko kana gumba khu yamna naragadi natrana khwang yam ka hena naragadi sigi practice si topigan
ꯃꯊꯪꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯁꯨ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯁ꯭ꯇ꯭ꯔꯦꯆꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯑꯃ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯁꯨꯃꯥꯏꯅ ꯈꯨꯠꯁꯤ ꯃꯥꯡꯂꯣꯝꯗ ꯈꯤꯇꯪ ꯄꯨꯈꯠꯄꯤꯔꯅꯤ ꯁꯣꯔꯁꯦ ꯁꯥꯡꯅ ꯍꯣꯟꯖꯤꯟꯕꯤꯔꯅꯤ ꯁꯣꯔ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗ ꯍꯟꯗꯛꯅ ꯅꯤꯡꯒꯤ ꯁꯨꯃꯥꯏꯅ ꯀꯣ ꯈꯣꯡꯅꯤꯡꯒ ꯊꯦꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯒꯗꯕ ꯈꯣꯡꯁꯦ ꯑꯗꯨꯝ ꯐꯥꯛꯇꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯈꯗꯥꯡ ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯛ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯦꯡꯕꯤꯒꯗꯕ ꯃꯦꯟꯇꯦꯟ ꯇꯧꯔꯁꯤ 1 2 3 4 5 6 7 8 9 10 ꯁꯣꯔ ꯍꯣꯟꯖꯤꯟꯕ ꯃꯇꯝꯗ ꯃꯊꯛ ꯑꯃꯨꯛꯀ ꯇꯧꯔꯁꯤ ꯁꯣꯔ ꯍꯣꯟꯖꯤꯜꯂꯁꯤ ꯈꯣꯡ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯛꯇꯣꯛꯄꯤꯌꯨ ꯁꯣꯔ ꯍꯣꯟꯖꯤꯜꯂꯁꯤ ꯍꯥꯟꯅ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗ ꯇꯞꯅ ꯑꯩꯈꯣꯏ ꯅꯤꯡꯁꯤ ꯈꯣꯡꯅꯤꯡꯒ ꯊꯦꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯔꯅꯤ ꯍꯥꯟꯅ ꯀꯣ ꯑꯗꯨꯒ ꯈꯗꯥꯡ ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯛ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯦꯡꯕꯤꯒꯗꯕ ꯃꯦꯟꯇꯦꯟ ꯇꯧꯔꯁꯤ 1 2 3 4 5 6 7 8 9 10 ꯁꯣꯔ ꯍꯣꯟꯖꯤꯟꯕ ꯃꯇꯝꯗ ꯇꯞꯅ ꯃꯊꯛ ꯁꯨꯃꯥꯏꯅ ꯔꯥꯎꯟ 2 3 4 5 ꯐꯥꯎꯕ ꯇꯧꯕ ꯌꯥꯏ ꯃꯊꯪꯒꯤ ꯑꯥꯁana ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯟꯗꯨꯛ ꯑꯥꯁana ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯨ ꯌꯥꯝꯅ ꯅꯥꯕ ꯈ꯭ꯋꯥꯡ ꯌꯥꯝꯅ ꯅꯥꯕ ꯀꯣ ꯕꯤꯄꯤ ꯋꯥꯡꯕ ꯍꯥꯔꯠꯀꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯒ꯭ꯂꯨꯀꯣꯃꯥ ꯍꯥꯏꯕꯗꯤ ꯃꯤꯠꯇ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯀꯣ ꯍꯔꯅꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯔꯒꯗꯤ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯈꯨ ꯈꯛꯇꯪ ꯅꯥꯕ ꯑꯣꯏꯔꯒꯗꯤ ꯋज्ꯔꯥꯁꯟꯗ ꯐꯝꯗꯕꯤꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯀꯣ ꯀ꯭ꯔꯣꯁ ꯂꯦꯒꯇ ꯐꯝꯃꯒ ꯁꯤꯒꯤ ꯑꯥꯁꯟꯁꯦ ꯑꯗꯨꯝ ꯄꯔꯐꯣꯔꯝ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯃꯟꯗꯨꯛ ꯑꯥꯁꯟꯒꯤꯗꯃꯛꯇ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯋज्ꯔꯥꯁꯟꯗ ꯐꯝꯃꯒ ꯍꯥꯟꯅ ꯇꯧꯃꯤꯟꯅꯁꯤ ꯈꯨꯠꯁꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯈꯨꯇꯨꯝ ꯇꯥꯁꯤꯟꯕꯤꯔꯣ ꯈꯨꯕꯤꯁꯤ ꯃꯊꯛꯇ ꯊꯝꯕꯤꯔꯅꯤ ꯈꯨꯇꯨꯝꯁꯤ ꯁꯨꯃꯥꯏꯅ ꯈꯣꯏꯗꯧꯒꯤ ꯁꯥꯏꯗꯇ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯕ ꯁꯣꯔꯁꯦ ꯁꯥꯡꯅ ꯍꯣꯟꯖꯤꯜꯂꯒ ꯊꯕꯥꯛꯁꯦ ꯁꯟꯗꯣꯛꯑꯒ ꯀꯣꯛꯁꯦ ꯃꯅꯤꯡꯂꯣꯝꯗ ꯊꯦꯛꯊꯔꯅꯤ ꯁꯣꯔ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗ ꯄꯨꯛꯁꯦ ꯁꯨꯃꯥꯏꯅ ꯈꯨꯇꯨꯝꯁꯤꯅ ꯅꯝꯁꯤꯟꯕꯤꯔꯕꯀꯣ ꯈꯨꯇꯨꯝꯁꯤꯅ ꯅꯝꯁꯤꯜꯂꯕ ꯑꯗꯨꯒ ꯄꯨꯛꯁꯤꯁꯨ ꯏꯁꯥ ꯏꯊꯟꯇ ꯈꯤꯇꯪ ꯆꯤꯡꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯁꯣꯔ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗ ꯇꯞꯅ ꯁꯨꯃꯥꯏꯅ ꯃꯥꯡꯂꯣꯝꯗ ꯂꯨꯞꯊꯕꯤꯔꯛꯑꯅꯤ ꯐꯥꯏꯅꯦꯜ ꯄꯣꯖꯤꯁꯟꯗ ꯀꯣꯛꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯗꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯍꯪꯒꯠꯂꯒ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯁꯣꯔ ꯊꯤꯡꯉꯒ ꯁꯦꯀꯦꯟ 5 10 15 20 ꯂꯩꯕꯤꯔꯣ ꯁꯣꯔ ꯊꯤꯡꯉꯒ 1 2 3 4 5 6 7 8 9 10 ꯁꯣꯔ ꯍꯣꯟꯖꯤꯟꯕ ꯃꯇꯝꯗ ꯁꯦꯟꯇꯔ ꯀꯣ ꯃꯌꯥꯝ ꯁꯤ ꯀꯧꯕꯤꯒꯅꯨ ꯃꯟꯗꯨꯛ ꯑꯥꯁꯟꯒꯤ ꯐꯥꯏꯅꯦꯜ ꯄꯣꯖꯤꯁꯟꯗ ꯁꯣꯔ ꯊꯤꯡꯉꯒ ꯃꯦꯟꯇꯦꯟ ꯇꯧꯒꯗꯕ ꯃꯟꯗꯨꯛ ꯑꯥꯁꯟꯒꯤ ꯐꯥꯏꯅꯦꯜ ꯄꯣꯖꯤꯁꯟꯁꯤꯗ ꯁꯣꯔ ꯊꯤꯡꯉꯒ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯔꯃꯦꯜ ꯕ꯭ꯔꯤꯗꯤꯡꯗ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨ ꯅꯥꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯨꯃꯥꯏꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯀꯣ ꯁꯨꯃꯥꯏꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯄꯔꯐꯣꯔꯝ ꯇꯧꯃꯤꯟꯅꯔꯁꯤ ꯆꯞ ꯃꯥꯟꯅꯩ ꯈꯨꯇꯨꯝ ꯇꯥꯁꯤꯟꯕꯤꯔꯣ ꯈꯨꯕꯤꯁꯤ ꯃꯊꯛꯇ ꯊꯝꯃꯒ ꯄꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯣꯏꯗꯧꯒꯤ ꯁꯥꯏꯗꯁꯦ ꯁꯨꯃꯥꯏꯅ ꯈꯨꯇꯨꯝꯁꯦ ꯊꯝꯕꯤꯔꯕ ꯁꯣꯔꯁꯦ ꯁꯥꯡꯅ ꯍꯣꯟꯖꯤꯜꯂꯒ ꯊꯕꯥꯛ ꯁꯟꯗꯣꯛꯑꯒ ꯃꯅꯤꯡꯂꯣꯝꯗ ꯀꯣꯛꯁꯦ ꯊꯦꯛꯊꯕꯤꯔꯅꯤ ꯁꯣꯔ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗ ꯄꯨꯛꯁꯦ ꯆꯤꯡꯁꯤꯟꯕꯤꯔꯣ ꯈꯨꯇꯨꯝꯁꯤꯅꯁꯨ ꯅꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯇꯞꯅ ꯁꯨꯃꯥꯏꯅ ꯃꯥꯡꯂꯣꯝꯗ ꯂꯨꯞꯊꯔꯛꯀꯗꯕ ꯀꯣꯛꯁꯤ ꯁꯨꯃꯥꯏꯅ ꯂꯨꯞꯊꯕ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯍꯪꯒꯠꯄꯤꯌꯨ ꯉꯝꯃꯒꯗꯤ ꯁꯣꯔ ꯊꯤꯡꯉꯒ ꯃꯦꯟꯇꯦꯟ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯅꯣꯔꯃꯦꯜ ꯕ꯭ꯔꯤꯗꯤꯡꯗ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯕ ꯌꯥꯏ 1 2 3 4 5 6 7 8 9 10 ꯁꯣꯔ ꯍꯣꯟꯖꯤꯟꯕ ꯃꯇꯝꯗ ꯇꯞꯅ ꯁꯨꯃꯥꯏꯅ ꯔꯥꯎꯟ 2ꯗꯒꯤꯅ 3 ꯐꯥꯎꯕ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯁꯤꯒꯤ ꯃꯟꯗꯨꯛ ꯑꯥꯁꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯄꯦꯁꯟ ꯂꯩꯕ ꯀꯣ ꯒ꯭ꯌꯥꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯀꯣ ꯅꯨꯡꯁꯤꯠ ꯆꯦꯟꯕ ꯑꯗꯨꯒ ꯗꯥꯏꯕꯤꯇꯤꯁ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯍꯨꯝꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ आसननी मथंगी आसन असिदी उष्ट्रासना उष्ट्रासन असिदु सुमाइना वज्रासन दा फम्मगा लेपखलगा तौगनी इहान हानबदा वज्रासन दा सुमाइना फम्मनी अदुगा तपना खु अमदी खुंदोनगी को मतेंग लगा सुमाइना लेपिरनी सिदासु खु अनिगी मरक खोंग अनिगी मरक सि लेंजुम अमदगिना अमा फाउगी अरापसिदा थम्बिगदबा इहान हानबदा कोई उष्ट्रासन की क्वाइटली सिंपल ओबा वेरिएशन दु हाना तौमिनसी कोसिगी पोजीशन सिदा खुबाग सुमाइना ख्वांग दा थम्बनी सोरजे सांग होंजिनबा मतमदा तपना थवाग से सदोगा सुमाइना हक्चांग दि थिकथरनी कोसे इज मेंटेन तौबिरो सेकंड मंगा तरा नॉर्मल ब्रीदिंग 1 2 3 4 5 सोर होंजिनबा मतमदा तपना सेंटर सिना ख्वाइदगी चम्मा अनी सुबसिना खुंगदोन सुमाइना
ko smaina stand tawbirani ko sina smile tawsi khubasi phaigangi mathakta thambirani sor honjinba matamda tapna khuse thangal pirani hondoku matamda maniyomda thektharaga khoningje lamba phangbar yengbiro lamba phangna smaina paibiro ngaksin maniyomda thektharani thabak sandoni puksi maung da kitang push toba ko kitang ithokpa aduga second manga tara normal breathing da lebiu 1 2 3 4 5 sor honjinba matamda khut mathak hondokpa matamda khutsi makha sina ani suba variation ahum suba variation dana khongdon is minus flat ta thambirani khubak sina minus phaigangi mathakta sor honjinba matamda tapna khutsi thangalpirani hondokpa matamda khongning is minus paibirani ko thabak se sandokpiro koksi maningomda thekthabiro puki sarukse kitang namagadi ithopiro manglomda second manga tara isagi ngamjabi changda maintain tobiu 1 2 3 4 5 sor honjinba matamda tapna khut mathak hondokpa matamda khut makha aduga vajrasana smaina phambirani vajrasana phamba loiraga tapna khong tingthopiro khusina hakchanggi maningda thamaga ko ban khong je kitang hairo hajin tawraga sudum relax tobayai natraga tingna smaina thamaga relax tawrasu yai sina ustrasangi makhal ahum sida isana tawba ngamba natraga isana nuwaijabadu khanbiro aduga round ani natraga ahum tawbi mathangi practice asidi pawan mukt kriya smaina long na hippaga ko khong ani smaina punsin birani khut ani hakchanggi side khubak smaina uppaga thamani khong nama smaina punsin birani khutsa jengsi interlock tawraga khugi makhada smaina paibirani natragana khuda naragana phaiganda smaina paibigadaba ko smaina pairaga phaiganji thabawar smaina namdharani ngamagadi habadi khoigi cervical leita taragadi smaina ngakse thangapiro aduga khadang smaina khuga thengnahanbiro atopa khongdi smaina thangapiraba aduga smaina round clockwise anti clockwise sa rotate tobigidaba normal breathing da tawrasi 1 2 3 4 5 smaina round manga tara tobiyai ngaksi mathak thangapa nungaite haragana lebak makhada thambiro aduga phaiganji smaina namdhabigadaba ko atopa side habidi amuk leithora se anti clockwise da 1 isagi ngamjabi changda circle sembiu 2 3 4 5 smaina round manga tara trauma kun isagi ngamjabi changda tobiro aduga savasana ngaktang pothabi savasana pothaba loiba matungda atopa khongi su chap manana tobigaba habidi sigi khongi smaina thekchilaga khugi makha natraga phaiganda paibirani ihan hana phaiganji smaina namthabiro ngaksi thangapa nungairagana smaina thangapiro habi sarvake leitrada smaina thangapiro do khadanga khuga thengna hanbiro ngamagana ngamdragana koksi makhada dum thambiro phaiganji smaina namthabiro aduga atopa khongji round manga natraga tara clockwise da lebirani aduga amuk round manga natraga tara anti clockwise da handopiragadaba ko sigisi loiga amuk nahaktang savasana pothabi mathangi practice asina rolling and rocking pawan muktasangi position habdi khongani smaina konsin birani kutsa jensi interlock tawraga khugi makhada paibirani to hakchangi smaina roll tawdaba tamna hogaraga phambirani aduga amuk roll tawdaba 1 2 3 4 5 ko sina first variation sumaina round ji manga tara trauma kun tawba matungda hati sagi ngamjabi chang dum tawbe ai duga side da mus sumaina roll tawdaba sumaina round manga tara trauma kun nadragi sagi ngamjabi chang da dum sigi practice tawbiro tawba matungda
Savasana ngaktang pothab. Aroiba asana sigi maming di pawan mukta asana. Ko sida variation ani lay ahan bada single leg habdi khong nama namatang tawdaba ani suba variation habdi ani suba makhala sina khong ani gi tawdaba. Ihan han bada khong nama gi hana tawmina si khong ani punna thambiro khubak sina smaina uppaga haksangi side thambirani. Sor honjinba matamda khong nama smaina 90 degree thangala ani hondoku matamda kuje thekchilaga खुसा से इंटरलॉक तौरगा स्माइन खुगी मखा नत्रगा फैगंदा पाइबिरनी को अदुगा तपना स्माइना नमधबिरगदबा नॉर्मल ब्रीथ मेंटेन तौबिरो सेइसदा कोइ ngakni da nadragadi ngakchi thangalakpa yai aduga khadanga khuga thengnagdaba maintain 1 2 3 4 5 6 7 8 9 10 ko hana smaina Makada thambiro sor honjima matamda khong mathak hondokpa matamda makha atopa khongi mutawrasi sor honjima matamda mathak hondokpa matamda pairaga namdhabiro o ngak thangapiro o aduga normal range maintain 1 2 3 4 5 6 7 8 9 10 kok makha sor honjilaga khong mathak hondopa matamda makha aduga amana khong namaji tingna thambase nungaite harna smai konsilaga tawrasu yai sor honjinba matamda mathak hondopa matamda damdhabira o aduga kokchi thangatbira o khana smai thengnan biro nungaitra gana kokchi smai na makhada 1 2 3 4 5 6 7 8 9 10 sor honjilaga mathak hondoga makha ko amagi mutawrasi honjilaga mathak hondokpa matamda namdhabiro o aduga kosi thangatbiro o normal breathing 1 2 3 4 5 6 7 8 9 10 ko khana makha sor honjinba matamda mathak hondokpa matamda makha. Relax for a while. Pothaba loiba matungda magi ani suba variation habdi khong ani gi mutawminasi khong ani punna smaya thambirani khutsina haksangi side sor honjinba matamda khong ani mathak hondokpa matamda smaina pairani aduga tapna namdhabira ani ngamagadi kok mathak khadanga khuga thengnanbiro 1 2 3 4 5 6 7 8 9 10 kok hana makha sor honjilaga khong mathak hondokpa matamda khong makha ado khong ani ji smaina punna thangalakpasida ko khwangda natraga any jagada noaite haiba taragadi khong ani ji smaina hana konsinbiro sor honjilaga smaina konsina mathakda thangapirani aduga kusaje interlock tawga khugi makhada paibirani natragana phaigan aduga sor hondokpa matamda namdhabiro o ngamagana kok thangatpiro nungaitragana kok makha ko maintain tawrasi 1 2 3 4 5 6 7 8 9 10 sor honjilaga release hondoga makha then relax in savasana swaina single leg habdi khong nama namagi orisu khong ani gi orisu round ahum mari manga phawwa tawbiya sigi practicing asi noma natraga nini khatang tawga hekta kanaba kaisu phangoi yaragadi nungdi tawbiyu namagana nomada anirak tawbi